ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯅ ꯁ꯭ꯋꯥꯏꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯄꯪꯉꯥꯡ ꯉꯥꯡꯉꯒ ꯂꯥꯟꯗꯣ ꯌꯥꯝ ꯄꯥꯝꯅꯕ ꯋꯥꯅꯤ ꯇꯁꯦꯡꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯂꯩꯖꯔꯤꯕ ꯃꯌꯥꯝꯁꯤꯗꯩꯗ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯩꯗ ꯅꯠꯇ꯭ꯔꯒ ꯔꯦꯗ ꯖꯣꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗ ꯀꯅꯥꯝ ꯂꯥꯟ ꯄꯥꯝꯗꯦꯕ ꯋꯥꯏ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯄꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯩꯗ ꯄꯤꯔꯤꯕ ꯃꯦꯟꯇꯦꯜ ꯍꯔꯥꯁꯃꯦꯟꯒꯁꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯖꯥꯠꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯂꯨꯔꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯄꯣꯠꯐꯝꯁꯤꯗꯩꯗꯀꯣ ꯅꯦꯔꯦꯇꯤꯚꯀꯤ ꯑꯣꯏꯕ ꯋꯥꯔ ꯑꯣꯏꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗꯤ ꯆꯨꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯣꯔꯛꯑꯦꯅ ꯎꯠꯅꯕꯈꯛ ꯍꯣꯠꯅꯕꯗꯨ ꯅꯠꯇꯕ ꯇꯁꯦꯡꯕ ꯇꯪꯗꯨ ꯂꯩꯇꯥꯕꯗꯨ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯖꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯋꯦꯜꯐꯤꯌꯔ ꯇꯧꯕꯤꯌꯨ ꯔꯦꯗ ꯖꯣꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯋꯦꯜꯐꯤꯌꯔ ꯇꯧꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯗꯩꯗ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯌꯥꯎꯗꯕꯀꯣ ꯉꯁꯤ ꯃꯣꯏꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗꯨꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯨꯝꯁꯤꯒꯦꯁꯦ ꯃꯁꯤꯒꯤ ꯂꯥꯟꯁꯤꯗꯩꯗꯅꯦ ꯃꯤꯌꯥꯝꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂ ꯊꯝꯃꯦꯕ ngasi ruling gi amana kainom ngang jebo ko hayeng je opposition gi amana kari khumji ge leire opposition gi amana hayeng hagi bo poto hayeng gi mathang da ruling gi amana kari khumji ge adu gi hunaji ge na dum thorang toraga leiba hai tare aduna masidai da uri ba miyeng je kaino da akhoi gi leiba sidai da intellectual activism je intellectual activist se leirak ta hai tare intellectual activist se leita ba akhoi manipur da intellectual ne hairagadi akhoi gi mic to wangang na boin leiba mic to wangangam ba hangi ba mayum da leiba sigi intellectual activist se leirak ta ba sumnagi mic to wangang na ba TV da thoga wangang na bagi oina leiba hai tare ko TV da pangang da ngang bisna yaroi ba aduna society ji kanana guide to ge da kanana lead to ge da intellectual myam jing na lead to ge da ne ba ngasi IDP gi leiri ba awaba myam jing se intellectual jing na haktheng na khangbi bam change ba feel to bi bam change ba ngas IDP na ngarang press meet ama to gre adu pau se de yaw le adu gi du para kan da aina khange na TV da wangam gu na di yaroi leiriba reality do khangbi bam change ba ngasi bauta ruling gi mi ma thola ga red zone area ji dai da leiriba mi myam jing cha ware moi gi damakta sigumba lol ma pibi gi dawni sigumba grant ma pibi gi dawne je haira braba natraga opposition da leiba na thola ga haira braba haide ba moi na sen hunaba na tabada na leiriba reality si dai da sukum kum da de ba moi aduna village volunteer myam jingjigi yaifana na ba kari tawsige haiba ma hogi ba chahi ni makhai jidai da kanana tholaga kari ngang ra ge se sinai na biyo ba leite ba manipur da aduna aikhoi da leiriba aho ba se kari no har ga di intellectual activism jine ba intellectual activist leite ba data khara collection to raga data do nei na raga mic da wangangam ba adegi di mayam gi meeting da oza saram ba adu na to ba de leite ba aduna intellectual activists kara akoi lebak sidaida ngasi miyam na khorang na ngairi hai tare wari ba mafam tu daida chala kanda haktheng na nei na bi ba haktheng na khangbi ba TV da yarak pa pau da yarak pa du data khara collection tora kanda akhang ba sarga ngang bu du na taba reality do understand to bi ba adu gum ba luching ba ja mathau ta ba aduna balem state da tongan ba theory miyam le theory du practice ta pudara kanda madudagi ideological development ama lakpane ba akhoi jina theory do dum khangang amaga theory do dum ngang chakhiba adu theory du practice ta tawu matam da masa yauna involve tora kandu dai da madugi practice to the thengnari be experience to na anuba development ama puram gadabdo madu yaw de ba duna tika toraga paisa khra hura luraga drug khra hura luraga drug khra laloluraga lakpa mayam jing duna leibak ki luching mane na thola aka du dai da maduna leibak sing ngak kane na leigram ni na ko ramayan da rabon nam leidai ne makok tara pale hai ko makok tara du gi manung da gi afabam khalo hai ba ka chamane ba ngasi toribi election je simna phai simna phate gi wari na te ba ko zap mana ba makok tara du da gi afabam khalo na pangthok pi election oi bani na madudai da lebak se mangai ne baduna any field
CSO gi luching bodo intellectual na ohen la oba intellectual adu kandu da neba intellectual activist na tholaka duije adugi rate on the miyam jing se ngai do volunteer ne na tholi ba miyam jing do madu guide tong na ba professor ama associate professor ama laktana khul lekai du dai de yaure ga shi to da ni ne lan gi theory je sini defense to bugi mechanism je sini na takpi ra kan da madu gi village volunteer jing do intellectual miyam jing du na lead to bi ga do ne ba aduna anova yawalama purpaisa society to gi leiriba magi advanced elements in high ko term english ki term the advanced elements in do na lead to bi do ne ba akoi jina advanced elements in do na tv da tho wangang ba adegi di mic da tho wangangam ba hangi ba sinadi yaroi aduna leibak sidai da mathau tari si kai hai tare hojik manipur gi miam da samam nariba ai nga sai ja bodo ai na pamjari sidi manipur da taseng ba tangdu leita ba mu purak padu ne ba ngasi social media da leiba narrative myam jing ja khana chaina bari ngak ta ne ba adubu red zone area da leijaru ba akoi di madu taseng na khana ba ja sahi ani ga makhai jidai da akoi kyam wa ge ja akoi khange ba angang myam da kyamuk yam na moi da mentally masi wa ge ja akoi ui ba aduna akoi pam de ba aduna Manipur gi thoiba conflict sina maram warakanda fully hanai khogi housing national highway sing da chatpa yada bagi port ma khak leiri bani IDP sing masa masa gi mem da hanjanji bani masi hana priority bibira kanda khogi state level gi ba festival city matam khara khogi mamang da su lepa ka su lai but matam khara lepiraga khogi hana priority se IDP sing da khogi irang sina sohal laba khoi victim sing da pihaning bagi pot tani khoi IDP sing da boycott tori basi masa metang sauza gi ba opinion masi maram chai natroga chate habiji matang da kitang thambi khoi manipur da sangai festival ji maroina tourism promote tong na ba 2010 dagi matam dagi lengak tu na haudu mo ne hai tare aduga mase 2017 dagi amu khoi gi hojiki chatkiba government hai tare honorable CM oi biramba damo birena lupa crore trade sanction to kanda asi promote tong na ba tourism promote tong na ba khoi gi culture promote tong na ba tradition promote tong na ba gi magi kaino ma da ko wahang thok ma piraga lupa crore trade si 2017 dagi budget sanction to kanda thamaki ba dum ba kaino mani live from the 2010 dagi na ngasi bauta pangthoi ba sangai festival jina maram morakanda akhoi gi tourism ji kam yam na promote tore kam yam na develop tore hai jisu achobo hang amane hai tare adoda housik IDP gi question ma la ise haidi maram dam da lanjen daraga leiba mayam ma maroina maitai mayam no thola kanda sangai festival ji akhoi yaning de haibagi wafam ma la ise kai gino haragadi tasengna leiriba relief camp da leiriba mi mayam jing sigi mit narak ba thodo mayam jing se hogi ba matam khrasi dai da khoi ji sengna ure hai tare khudumoina hogi ba numit khrani gi mamang da khoi gi diwali hai gedra lagao kho ba hai gedra tawduna asidai da kai hai phibam ma cha da na ko khoi gi tangai fadana hindu saba mayam na diwali nimita kainom toba maduna tungan bam ni ko aduna tabida nimit trawani waling ai degi leirak konsang sidai da lagao khaudana social media da ugi ba tawriba phibam mayam jing do tasengna relief ta leiba mi mayam jing ji gi mitta narak ka da pot am di leiba hai tare tasengna moi da su nuai ta ba mayam am leiba ningo chakko makta la e kana kana na no chakko bi ba khopi bi ba aduna amani luri di chakko ba chatpa du dai da ningthi ba fizet leitiang ga chatka da badu leija ba po na te bu ko aduna thaina ba matam da uri ba khena ba do adu iduna moi da syam na pen da ba mayam am leiba aseng budi maitai ji tasengna magi horak nei da yamna magi senmilon marang kaina leijaramba aduga
machinjak sajaba fruit from oirakpana marmarkanda sigi kumai rau chidaida yamna mapung phana madugi lakchare kumai rau yam leiba ise fatabana tebako masi hana leiramiba senmilen dudadi senmilon dudadi yamna faba se low lo paloirakpa matamda sumang kumai ji sumang lila ji yam phajana toramba fruit from ne haitare adubu hogi bachehi ni makhai jidaida laiba fibam jidaidadi kham thengna lekha taraba khoigi senmilon ama lai aduna hauji festival ji tangai phadaba oiribra sangai festival ji ngasi ki tangkak ta tangai phadaba oiribra haiba question du ne bo jigla idi aduna mayum makai thadoga masagi maral karim leijadabida masidai da chela aga leiriba mayam jigjigi mitmang jidai da uriba phibam jingsa piningai ama to oiroktaba yam sangna lakraba awaba polum mayam jidai da lengak na su road map am tabuk thambidaba moi gi damakta khonjel thokna laubina ba mi ju leitaba se khodomoina mi kanamta na thajaroi da mong da thum leiram me habigi wathok ama leireba adugi wathok tu dai da manipur da political parties in na kayam laugi civil society organizations in na moi gi damakta kayam pambom ting ne lepi ge ga na haiba mayam jingje yeng akpa matam da di relief camp to leiriba mi mayam jingje akhoi gi damakta pambom ting bi na kanam leitre na khalakpagi magi wakhalon do madugi wahan thok to lakpa matam da di sure de akhoi ju kai gum khar tabum thokpa maleda akhoi yum changdringai da noi mayam na sidai da harau kumo tau leibase akhoi ju pendre da haibigi khonjel ama thokpa horakpra na aidi khanjai hai tare ko mayam na di am kan hai relief camp da leiba kangbu jingse nupa thokte mi oide adu tokde haidra mayam ama haibi busu lei ko haibi ragasu ngamdabado taseng na moi ngamjade yam sonjai potpangi pojengi adagi angangi tuition phigi nongmagi hingnabagi chena riven sigi lanfam jidai da charani gi lanfam jidai da aduga society gi oiba magi yaudaba mayam jidai da taseng na moi mi oijade ngamjade bako ado handak laure ije masi lengak na su adu yamna tarai lobu sumdaba oibako masigi khonjel jidagi mairik pidagi maijau oiro payabagi magi keno masu oiroi haningai leite haitare aduna festival haise senmilon marang kaina leiba mafam amada nang ayawo pesa mayam jingdo sel mayam jingdo puthro khoi mayam nungai si lang si harau si haibane bako ngasi di leibak se senmilon da kham tengna lekha taraba se kudumoina infal moriya lambi jidai da business toramba mayam ama pollution gravani infal dimapur lambi jidai da gari thokjaraga hingamba mayam ama pollution birabani red zone area da leiriba mayam jima wabada kham thengambani lengoi shuraga chajaramba mayam hujik lengoi shubam leiraktadna awabana nga avani business toramba business class mayam ama hujik se loina kham thengna lekha tar avane ba sigi phibam jidai da akoi harau kumai me achauba ma tausi harise nangi fikau da yaujari ba senfam khar du puthoro loithoga koi pulap mangaje haibra adugi question sim su laeba aduna aina tension jarakpada aina roi boina haijaningi di aikoigi leiriba senmilon je kham thengna lekha tarakpa matam sidai da akoina masidai da kumai harau taubuji kayam yam sumdoino chumoidoino 2010 dagi na ngasi bauta 2024 sibauta except hogiba chahi dunatana sangai festival je mayam am togre madudai da tourism je kayam yamna promote tograge adu natabida laiba budget to lupa crore tare to lotion be yana na ba sayen ngayen tawna na bagi damak to pangthoi ba sangai festival la sigi mayam jingse leiba manipur gi mayam na taretra to na khandara kanda akoi kari togudage habagi फिरेप तुम लहन जनिगे ना अदुमाइना थमजे ओके आम फजन थमिग्रे अखोगी हाइदी मयाम नु खंगनरगा लेरबा पोट अमा खंगे अखोगी मणिपुर संगाई फेस्टिवल से मसे टूरिज्म मदी मणिपुर की इंडिजिनस की ओइबा पोलम सिंग मसी मयाम से प्रमोट तौनबगी पोट अमा खंगे बट अदुबु लाइबा ऑफम दी होजिकी थोइबा मणिपुर की कॉन्फ्लिक्ट सी fully normal si leichubani na matang chabra chadabra habagi posidani masi matang chade masi da hana priority pibagi thabak si masi da priority pibagi mahuta khogi conflict sina sokhalaba khogi IDP singda khogi natraga na khogi conflict si fully normal si hajalakna bagi rom da
priority hana pihaning bagi potani khoi ngasi tori base e mathang se oza chagi oza khoi mamang da gi su khoi government ki side ki have tare khoi PR government ki side ki have tare manipur da presence rule hek thamak padagi manipur da santi tamna hanjale have gi post du mak hair ga lak pot ama kal ngasi fawda dum hair ga lai mamang da sura festival pangthok ki biso khoi irang se tamna normal si da hanjalak paduna khoi pangthok pagi pot ama khak ta su khoi mayam da image ama khak lehen ki bani handaki sangai festival zo khoi masi kari gumba pangthok ki batara ga di khoi internationally have tare khoi malem gi miyam da manipur da thoiba conflict se khoi normal si da hanjale masi conflict se loi khre have gi por ama khak ibes ama khak til heu gi dor bini iman haba da maina khoi ngasi faw da khoi sandi tam da hanjale har ga lak pani na kai gumba sangai festival pangthok na basilei basi khoi manipur da normal si je fully hanjale have ya na gi da makta khoi silak pa khoi plan ama khak la have si question jini kamai thamini manipur da normalcy la e na utpase yam phai aseng bai ju normalcy du pubiru wa ha bini khoina yam kan haijeri di santi ji manipur ji tangdu leita ba mu puruk pase khoi loina mangna pame ba lan kanam pam de lan pame hari du swai jidai da awa nang da ba ko mayam na red zone ga hainari ba jing to adu dai da ga di leita ba adugum bajing duna swaida social media da kai da pangang ga lan do yam pam no wani ta seng na ayung tum dana lejeri ba mayam si dai da relief ta leri ba mayam jing du dai da na tra red zone da leri mayam jing du kanam lan pam de why tumbum sabam khang de pi ba ngang jing si dai da pi ba mental harassment da yam raza ne ba ko akhoi chu pam de luri di hojik leri ba lebak sigi popum zidai da ko narrative ki oiba war oina chatchibudo adudi chumda ba haitare akhoi da hausi tangdu leita ba pore na utna ba kha khono budu na taba taseng ba tangdu leita budu pubiru hebani akhoi myam pamjari se haitare ko relief ta leriba myam jing sigi magi welfare to view red zone da leriba myam jing sigi welfare to view manipur da hujik achoba problem am lei ji kai no da akhoi gi leiriba politician myam singse masidaida asan ba miyeng yaud ba ko ngasi moi gi ruling party du na kari hai gre adudi hayeng opposition da leba khoi na kari khumji ge je sigi lan ji dai da ne miyam je pungau ngawal thamme ngasi ruling gi ma da kaino ngang je ba ko hayeng je opposition gi ma kari khumji ge leire opposition gi ama na hayeng hagi ba poto hayeng gi mathang da ruling gi ma kari khumji ge adugi hunaji ge na dum thorang toraga leiba hai tare aduna masidai da uri ba miyeng je kaino da akhoi gi leiba sidai da intellectual activism je intellectual activist se leirak ta hai tare intellectual activist se leita ba akhoi manipur da intellectual ne hairagadi akhoi gi mic to wangang na boin leiba mic to wangangam ba hangi ba mayum da leiba sigi intellectual activist se leirak ta ba sumnagi mic to wangang na ba TV da thoga wangang na bagi oina leiba hai tare ko TV da pangang da ngang bisna yaroi ba aduna society ji kanana guide to ge da kanana lead to ge da intellectual myam jing na lead to gi da ne ba ngasi IDP gi leiriba awaba myam jing se intellectual jing na haktheng na khangbi bam change ba feel to bi bam change ba ngas IDP na ngarang press meet ama to gre adu pau se de yaure adu gi du para kan da aina khange na TV da wangang bu na di yaroi ba leiriba reality do khangbi bam change ba ngasi bauta ruling gi mi ma thola ga red zone area ji dai da leiriba mi myam jing cha ware moi gi da makta sigumba lol ma pibi gi do ni sigumba grant ma pibi gi do ne je hai ra braba natraga opposition da leiba na thola ga hai ra braba hai de ba moi na sen hunaba na ta ba na leiriba reality si dai da sukum kum da de ba moi aduna village volunteer myam jing ji yaifana na ba kari tausige haiba ma hogi ba chahi ni makhai jidai da kana na tholaga kari ngang ra ge se sinai na biyo ba leite ba manipur da aduna ai khoi da leiriba aho ba se kari no har ga di intellectual activism jine ba intellectual activist se leite ba data khara collection to raga data do nei na raga mic to wangangam ba
adegi di mayam gi meeting da oza saramba adu natabata leiteba aduna intellectual activists kara akoi lebak sidaida ngasi miyamna khorangna ngairi haitare wari ba mafam tudaida chalakanda hakthengna na nainabi ba hakthengna na khangbi ba TV da yarakpa pau da yarakpa du data khara collection toraganda akhangba sarga ngangbodu nataba reality do understand tobiba adugumba luching baze mathau taba aduna malem state da tongan tongan ba theory myam le theory du practice ta pudara kanda madudagi ideological development ama lakpane ba akoi jina theory do dum khangang amaga theory do dum ngang achakhiba adu theory du practice ta tawa matamda masa yauna involve torakanda daida madugi practice to the thengnari be experience to na anuba development ama puramgadabdo madu yaude aduna tika toraga paisa khra huraluraga drug khra huraluraga drug khra laloluraga lakpa mayam jingduna leibak ki luching mane na thola akandu daida maduna leibak singa kane na leigramni na ko ramayanda rabon nam leidaine makok tara pale hai ko makok tara dugi manung dagi afabam khalo hai ba chap mane ba ngasi toribi election je simna phai simna phate gi wari na teba ko chap mana ba makok tara du dagi afabam khalo na pangthok pi election oibani na madudai da lebak se mangai ne aduna any field CSO gi luching bodo intellectual na ohel oba intellectual adu kandu da ne ba intellectual activist na tholaka duije adugi rate on the miyam jing se ngai do volunteer ne na tholi ba miyam jing do madu guide tong na ba professor ama associate professor ama laktana khul lekai du dai yaure ga shi to da ni ne lan gi theory je sini defense to bugi mechanism je sini na takpi ra kan da madu gi village volunteer jing do intellectual miyam jing du na lead to wi ga do ne ba aduna anoba yawalama purprise society du gi leiriba magi advanced elements in hai ko term the english ki term the advanced elements du na lead to wi do ne ba akoi jina advanced elements du na TV da tho wangang ba adegi di mic ta tho wangangam ba hangi ba sinadi yaroi aduna leibak sidai da mathau tari si kai hai tare haujik manipur gi miam da samam nariba ainga saija bodo aikoi na pamjari sidi manipur da taseng batangdu leita ba mu purak padu ne ba ngasi social media da leiriba narrative miam jingje khana chaina bari ngak ne ba adubu red zone area da leijaru ba akoi di madu taseng na khana ba ja sahi ani ga makhai jidai da akoi kyam wage je akoi khange ba angang miam da kyamok yam na moi da mentally masi wage je akoi ui ba aduna akoi pam de ba aduna honorable governor no oi bai leibiriba mayamna lebak sida taseng batangdu leitab do pubiro ba tangdu ba leitab puri na utna na hona bibido aduna taba aseng ba perform ma da pubiro aduna IDP sina ngasi demand to raise magi masu demand to bugi magi democratic right leba yes akoi human jandri noi siran toran tong no se moi haibam thokpa magi right leijeba adu oiragadi leiribe intellectual mayamna noigi pamije kaino khangtok piu governor na su natraga chief secretary no be leiriba ngasigi leiriba lengaksina PR gi lengaksina IDP jingje kaura kanda noina pamije na kaino aikoina pamije na kaino do tatok tasin tongna kanda madugi maram saba amicable oiba solution ma purakna bo honebi bai se yam thok tai adu natragadi ngasagi arembada lebak irang thong na budi kanamtana sinbi da chungani haiba pose idea da thamjani ngai tar kanamtana ne violence ase kanamta pam deba yo bai je kanamtana pam deba adubu tabi ga daba mi singduna tabi raktragadi yo ase madugi response never yo wazi pam na hobam ta yauna deba ko democracy da tabi ga daba mi singduna tabi raktragadi tabi na ba magi pressure pire ko madu ne ba myam gi ho hai se aduna matam chana leiribe pya government na IDP zingi wakat to tabi ragadi manipur de ho lak ta su yai ba aduna haujik bol je kana gi khut leirage haragadi manipur da tangdu leita ba ma pork na ba responsibility lobam thokpa jing do aduna maram chana lobiu hai wa fam je itham jani ngai ta okay am badan thamikre kigi
Praja Singna Kugi Lady Bal leaders sing the Praja Singi rights in Rakanda leaders sings na Kuile Bangang Nabaki the Magda Tolok Panimaramada Kui Praja Singi Pin the Vesaki leader to the Kugi Wakat Pahava CD the Mag Tawada Batava Makagni Adobo Hosixi President's rule Chalaraka Laborina bureaucrat officials sing the Kugi Pin the Ba Kuim Kuna Taropatavak sing the Masidi Pin the Havigu offers the Fondo Payabagi rights channel Bani I Matang Seoza